Huina Chikpadagi RIMS the pukhatlakpa Pakhang Macha leikhidre. Huina Chikpadagi RIMS Hospital pukhatlakpa Pakhang Macha lekkanaba ngamdana leikhidre. Leikhidre miye du kanto makha lekaidigi ngangom Bigson kawi sei taragani palum sure apukpugi ming balesur kawi ma ori pokta leiba competitive English school da class 10 tamliba mahiroini ma huina siklaba matung hydrophobia symptom lakpadagi RIMS ta pukatuna Department of Clinical Psychology Ward lekatnaraba matung ngase upung ni pan khare helakpada lekhidabani imong manung dagi phangba paw gi matung ina mahairu esi tha anirung gi mamang na yumlo na bagi anti rabies vaccine kaptriba huinaw amana sikhibani mak pusikhibu huinaw dusu nabadagi sikri hari amarom na ngasi su tungan mafam singdagi hui hawdo amadi usi na sikhiba miwe mapalom RIMS ta anti rabies vaccine kapalaki loinana RIMS ki Department of Clinical Psychology gi makedigi hui hawdo amadi usi na singba mahu panba sana siklabadi kudakte anti rabies vaccine kapthokpiu haina appeal tarakli laingang na DADR sa da ohung khak hengat bada state ki employees sing penrei state government ki employees sing amasum pensioners sing dearness allowance DA amasum dearness relief DR sa da ahung khak tama hengatnaba governor in council na loki buwarep state asigi employees sing amadi pensioners sing na PN da bagaloina November ani dagi pen down strike changsila kadari tha asigi taragatreta governor Jai Kumar Bala na siya logduna pangtokhiba governor in council mi phamni state lenga ki makhada lairiba employees singi DA amasum pensioners singi DR makoi gi basic pay gi sada kunthra ka mapal lairiba sigi mathak sada ahum hengat pada ayaba pikhiba galoina hairiba si tha asigi amadi gi satna bahawda ayaba pikhibani hairiba benefit asi state asigi employee lising humtra ka taruk amasum pensioner lising humfurom da kanaba phanglagani haina finance department gi pay implementation sel thadorakpa zero lamada khankhibani amaramda governor in council na lokhibu ware badugi matangna Manipur government employees singi pifam thokpa DA amasum pensioners singi DR hanagi sada kunthraga mapal laibidigi subnagi sada ahum khak hengat pasi matik sade yaba ngamloi haina Manipur Government Services Federation amasum Manipur State Pensioner Union gi makedigi PN da phungdorakli singjamai singa makong opposite Manipur College Gate liba Manipur State Pensioner Union gi office ta ngasi pangthokiba pawgi mitum amada Manipur Government Service Federation gi Vice Presidential Sarana phungdokibada Central Government Employees gi DADR gi rate chada 59 yokri yumthang naribi state Assam amasum Arunachal Pradesh ki oina susada 65 yokri adubu Manipur gi oina disada kunthraga mapal laibidagi subnatagi sada ohungka hengat pahaibasi employees gi apambi gi mayoktani lenga ki thawong asi yaningda bu utuna thas ki kunga teret ki kunthra phawba amuba base thetuna thabak tawgi khungjang changchilagani masida lenga ki makedigi response amata piraktaba tarabadi November 2 dagi employees sing pen down strike changchilagani hainasu phungdorakti amaramda Manipur Press Cup tanga si pangthokiba pawgi mifum amada All India State Government Employee Confederation Manipur State Unit ki President Maisnam Joy Kumar State ki Government Employee amadi pensioners singi DADR sada ahungka hengatnaba Governor in Council na lokhibu ware kana yaningda phungdorakli Confederation asigi maikedi ngasi memorandum amasu governor da pisin kre haibu wapam thamladuna memorandum aduda yumthangnaba state singna DADR sada yankai manga yorba matam asida state asigi oina sada kunthraga mapan khak leibaga loinana masigi matak subna gi sada ahum khak hapsin gani haiba wapam yaba ngamroi state asigi employee amadi pensioner singna thengnari awab singing biduna yumthangnari bi state singa manana PVU hainasu taksin ki hari hauzik oiba law and order nampudu ohenmani ozoi sel kharagi damak misam kiyama hatokpagi mami ama Samasida hauzik saung tari loinana Manipur gi hauzik oiriba law and order nampudu ohenbani haina veteran politician ozoina phungdorakli hariba wapam asika wada leiba mahak masagi mayumda hauzik oiriba iramda masigi phibam amadi mihat china hatpikhraba Dr. Rita gi mihat adubo yaningda ba phungdokpaga loinana Manipur gi puwari gi sagonariba Manipur Rasbari thugai kibaga mari leina pawmising unabada phungdokibani ozoina makha taradun hai ya school gi Dr. Rita gi mihat asi akan mamong na condemn tawi
Mari lainabasingna kupna yengsinfam thoi haikibaga loinana yumda nupising matanta lehaubada shape oiribara haibigi wahang asoba ama lakli masiguma phatraba thawong sa tharibasingi mathakta para ama tampi thoi Sial kharagidamak samjaraba miyoi punsibu kaisu laitana khanbagi mawong ama khunai sida sauna mamitari masi shamdokminasi lo laidi haibisi aikhugi leiba asidari mamitadi lo leitaba magi aningba apamda dumak tawduna leinabagi mawong amada leinari masi lebuthibani thagdo asigi matangna mari leinabasingna tumina leisinba yaroi asum aran thidoksi mara leibasing matik saba serak pi saiki Magna hai hauzi oiriba Manipur ki phibam masida law and order ki phibam phagatli haribasi phaba malhanana ba honaba law and order ni nampu da haiba yana ba phaganba law and order ne ki amadi maru oiba thaudang lawgadaba MLA singna tumina laithoktuna laidi haina maralski hauzi khoina law and order ki phibam phagatli amadi tangdu laitaba lambi da lakli haigasu national highway lambi singna satpa yadana dumak laidi IDP sing mayum dhanjindri Mafam Kudimakki lambi singa hauzik oiriba phibam ase aduki matik phatre habiyauna wafam kya maru eba phungtokhi Chuchangpur Kuki khulai paibi singna power department gi miyoi tere tamthina futharamle Haukiba tang taraga nipan Chuchangpur district ki tuibong da leiba 33/11 kV substation na thabak toba Manipur State Power Company Limited MSPCL gi employee taret Kuki khulai paibi singna tamthina futharamle hairi Pausna makhatana hairibana khulai paibisna tamthina phuram khibadu da substation asigi officer in charge ama suyawi makhoi singadu karigidamak phuram libano haibadu hausu phawba sabsana khamangamdri adubo Chuchangpur police ki mekaidigi thagdo asigi matana case ma register tawduna mara leiba miyoi singadu phanabagi investigation chathabawkhre hari mara asida MSPCL ki SSSD 9SD 3 gi manager na thadorakpa chirol amana hairibana khulai paibising aduna October 15 gi numidang pung mangaga makhairum taba matamda tuibong da leiba 33/11 substation na thabak tawbo officer in charge ama yawn staff taret ihing na hing sabam ke futharambagi thawdo do akan mamong na kanem tawi essential public service workers sing da asiguma makhal gi hingsa amasung tamthina phusebagi thawong sing jatharamba asi yabang amloi hairoduna thawong asi workers sing gi shape sing amasung fundamental right sound singaba pibani maram maduna thagdo asigi matana mari leinaba singna manung mapa naidana investigation chathaduna scenery pa miyoi singi mathakta matik sabe action lokatadabani amaromda October 10 gi ahin nungai phawgi manungda mari leinaba singi mekai digi customary rogi matungina hariba issue asigi matana waruisan ma purakna bohona gadabani kariguma daita leibasingna piriba matam asigi manungda waruisan ma purakna bohona drabadi administrative level leiba asigi leidiba logi matungina mara leiba miyoi sing adugi mathakta matik saba serak pinaba thabak paikhatlagani loidana matung tarakpada miyam amasung public service workers singi marakta nungsi chanana leminanabagi dama employee singda makhatana ayat apan piroi amadi ka henba thawong sing chatharoi haibagi thajaba pigadabani hainasu dabi tarakli amaromda koki khulai paibising MSPCL gi employee sing tamthina purambagi thawdo do tongan ba mekai kyadi akan mamongda jukantem taunarakli panbai abadi Hauzik Manipur PR sasa lairabas koki jau singna control toraga lairiba Chuchangpur district ki area singdadi hauzik paw mapung oina law and order gi phibam asi control toba ngamdana lairibani tantana suna myam na thamjagi duga hauzik oina di myam paw matang ase lusinjarage masu makhataba no ba update myam punang laminasi